Hello ma'am, khurumjari ma'am. Sidasu nong yam tai ising budi chautaba yumlomdadi nong yam tai ising chaw yam ui ado aigi poche khara paleba utti chaba yaba ada nongga tabasida kitang hange ado utti asangba thongge na tawbani ma'am adi kumdarakpani ado ai takhele se fazana satlamdre yone pura full loina bouquet ga manmane fazay ngasigisidi bouquet mandra bukke mala yamsu fazay isme photo eglena ठीक है मैम लाइक कटनब लैसु खरा हेए अदुग मैम अगी कोलमनी खरा दुम फैयेबा फैयेदि अमुक थद खरा गा यामदि नतबा सिसु खरा हपचलगे कैनोदा उति असंगबदा अदुग सेबोट तनोक तनोक बेम पाले सिमग हेक्तो गे तौने हापके तौने अदो अगी से कक्नबसे यामना कगी काटीसे थाउदबा हाइतारे अइना याम यूज तौबा हेमंदना फोइदतले अदगी तोरबोट अमसु पाली याम तनौ तनौना फस्ट्रा मैम अमदि हेख्रबने अमनने पुरा मुलगा कोगी मकुदो फाइ चंगबदो अदो अनि सिमना पुम्मे वेदर से नोम सुबा नुंसाम साबा तौबदा करी पता सु खरे हे करी पता सिना आइगी हिंजांग अतोपदा सिनाना बा उति दरि सिनाना सिमे हेक्तोगी पोंगिदु चरो अदुगा उति असंग चाथोगे फजरे तो मैम हे जंग si hapke si Bangkok la hekto tinsa yani ai morote ba pan mane yo ya ngasi gi di hektre kai na dai nga hekpari am lei de ba do si morote pa sam sa so sa ba morote ba do dai na dam di sa ba ngam da ba yam lei ge su he dagi mayang ton ate phakpai tuning kho khara so morok ko me la se netra so he no mu surak tore khitang hangai da kumho bane ba khoina मैम नों खुसु सेंग आई सेबोट छोइरे कोलमनी मरोय नाकोपी तिलहौ अदगी सोना कनसिना पांखोक्लागा सेबोट मना अनोबदो अदुगा आई थोंबा हौरगे मैम अखोइगे मंगन तंखाइदो अदुगा सेंग खरागा आइना मिनिट 30 मुक तिंगे अदो हपचले आई हुजि मै थाद्री को गैस ऑन तौद्री हुजि हेक जरक पाइगी तोरोबोतो खरा मा हपचले अदुगा नाकुपी सिसुने नापी मरक्तगी वाना खरा फोइरगा पोरे अदो खरा हपचले तिलौ खरा हपचले नापाक पिलेतबगी अदो तिलौ अदुम सिजिनरे कई कई हपतोइनो अदो मथंग मथंग उच्चरके को मैम अदो नोंग सुबसिदा याम चानारनीना पालिसिदा अदि ngasai sebot tanau tanau bi helakpadu ma hapchalle adagi kolamni helakpadu jo hapchalle aduga sidai ko karot khadabi mana de kamphoi mana hapa yam hawbani egi leitaba karot khadabi do mana do sigre ba karot khadabi do aduga moro atepa khara hapchalle mayai tangkhai ta thoga do singkhara suraga hapchalle ai huji pankhola haptri sebo mana haptri hana adagi baking soda se si hana khara hapchale si hana kaim haptringa hapasina akoi utti inghan bane ye sangan bane ba adugi inginga da hapa aduna ne inginga da hapa an haige tawdura inghan bane haido kre sangan bane haige tawba aduga gi sama sama hapchale gi leitraga su asa thau chama sama hapchan biyo aduna momo law hen bani oinam ba hen bani utti je aduga sigi sebot mana do anobu do adu khara hapchale adu su khatang aina chegai bire soidre aduga sina pangkhola sisu haipet segai re yam segai bidik tawdre adi yam paisala su ma se leng bane ba
ꯑꯗꯨꯒ ꯏꯁꯤꯡ ꯑꯌꯤꯡꯕ ꯗꯥꯏꯔꯦꯛ ꯍꯥꯞꯆꯤꯜꯂꯅꯤ ꯈꯔ ꯌꯥꯝꯅ ꯍꯣꯔꯦꯟꯐꯥꯎ ꯊꯛꯅꯗꯅꯕ ꯂꯣꯟꯁꯤꯜꯂꯛꯄꯒ ꯃꯨꯜꯂꯛꯄꯒ ꯆꯦꯡ ꯍꯋꯥꯏ ꯂꯣꯏ ꯃꯨꯜꯂꯛꯄꯒ ꯆꯥꯟꯅꯅꯕ ꯑꯩꯅ ꯏꯁꯤꯡꯁꯦ ꯐꯖꯅ ꯍꯥꯞꯄꯤꯔꯦ ꯑꯗꯨꯒ ꯁꯧꯍꯜꯂꯒꯦ ꯑꯗꯨꯒ ꯃꯨꯜꯂꯛꯄꯒꯤ ꯃꯇꯥꯡ ꯃꯊꯪ ꯀꯩ ꯍꯥꯞꯇꯣꯏꯅꯣ ꯑꯗꯨꯁꯨ ꯑꯩ ꯎꯠꯆꯔꯛꯀꯦ ꯃꯌꯥꯝ ꯎꯇꯤ ꯊꯣꯡꯕ ꯃꯤ ꯂꯣꯏꯅ ꯍꯩꯀꯣ ꯑꯗꯣ ꯑꯩ ꯐꯅꯌꯥꯝꯅ ꯄꯥꯡꯈꯣꯛꯂꯥꯁꯦ ꯃꯨꯟꯖꯜꯂꯕꯅꯤꯅ ꯑꯣꯠꯂꯦ ꯃꯌꯥꯝ ꯑꯗꯣꯏꯁꯤꯡꯗꯤ ꯐꯖꯅ ꯌꯥꯝꯃꯤ ꯑꯩꯁꯦ ꯍꯥꯏꯗꯤ ꯃꯨꯟꯗ꯭ꯔꯤꯕꯅꯤꯅ ꯍꯋꯥꯏ ꯃꯨꯟꯗ꯭ꯔꯤ ꯆꯦꯡ ꯃꯨꯟꯗ꯭ꯔꯤ ꯆꯦꯡꯒ ꯍꯋꯥꯏꯒꯁꯤꯅ ꯃꯣꯟꯊꯔꯒꯅꯦꯕ ꯍꯥꯎꯗꯣꯏꯁꯦ ꯃꯇꯥꯡꯁꯤꯗ ꯑꯩꯅ ꯍꯔꯤꯕꯣꯞ ꯑꯃ ꯍꯥꯞꯆꯤꯜꯂꯦ ꯐꯗꯤꯒꯣꯝ ꯈꯔꯁꯨ ꯍꯥꯞꯆꯤꯜꯂꯦ ꯑꯋꯥ ꯐꯗꯤꯒꯣꯝ ꯂꯩꯇꯦ ꯐꯗꯤꯒꯣꯝ ꯍꯥꯟꯅ ꯍꯥꯞꯆꯤꯜꯂꯤꯁꯤꯅ ꯃꯅꯝ ꯅꯨꯡꯁꯤꯅꯕ ꯑꯗꯨ ꯁꯨꯃꯥꯏꯅ ꯈꯔ ꯃꯨꯜꯂꯛꯄ ꯃꯇꯨꯡꯗꯅꯦ ꯃꯅꯥ ꯃꯁꯤꯡ ꯍꯥꯏꯗꯤ ꯅꯥꯀꯨꯞꯄꯤ ꯑꯗꯒꯤ ꯐꯗꯤꯒꯣꯝ ꯑꯋꯥ ꯐꯗꯤꯒꯣꯝ ꯁꯨꯃꯥꯏꯅ ꯍꯥꯞꯄꯁꯦ ꯎꯇꯤꯁꯦ ꯌꯥꯝ ꯁꯪꯕ ꯍꯦꯜꯍꯟꯕꯅꯦ ꯍꯥꯟꯅ ꯍꯥꯞꯄꯦꯗꯅ ꯑꯗꯨꯒ ꯃꯔꯛꯇ ꯑꯃꯨꯛ ꯍꯥꯞꯄꯤꯕ ꯅꯥꯀꯨꯞꯄꯤꯒꯁꯦ ꯈꯔ ꯌꯥꯝ ꯂꯩꯔꯗꯤ ꯅꯄꯥꯛꯄꯤꯒꯁꯦ ꯑꯗꯣ ꯐꯅꯌꯥꯝꯗꯤ ꯃꯨꯟꯓꯜꯂꯦ ꯃꯌꯥꯝꯗꯣ ꯌꯥꯝ ꯐꯖꯅ ꯃꯨꯟꯓꯜꯂꯦ ꯃꯍꯤ ꯂꯩꯔꯤꯕꯅꯤꯅ ꯑꯩ ꯂꯩꯊꯔꯒ ꯐꯖꯅ ꯑꯩꯈꯣꯏꯒꯤ ꯂꯣꯟꯈꯤꯒꯦ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯎꯇꯤꯁꯦ ꯈꯤꯇꯪ ꯑꯩꯈꯣꯏꯒꯤ ꯅꯪꯗ꯭ꯔꯤꯉꯩꯗ ꯃꯨꯊꯠꯄꯅ ꯈ꯭ꯋꯥꯏ ꯐꯩ ꯏꯪꯉꯀꯥꯟꯗ ꯖꯔ ꯅꯪꯁꯤꯜꯂꯒ ꯐꯛ ꯂꯥꯎ ꯂꯩꯌꯦꯕ ꯑꯗꯨꯅ ꯑꯩ ꯌꯥꯝ ꯀꯟꯅ ꯅꯪꯗ꯭ꯔꯤꯉꯩꯗ ꯑꯗꯨꯝ ꯃꯨꯊꯠꯀꯅꯤ ꯐꯖꯅ ꯃꯨꯜꯂꯦ ꯍꯥꯏꯗꯤ ꯃꯣꯟꯊꯔꯗ꯭ꯔꯥ ꯕꯛ ꯃꯈꯣꯟ ꯂꯥꯎꯔꯛꯑꯕꯅꯦ ꯃꯅꯝꯒꯁꯨ ꯅꯨꯡꯁꯤꯔꯕꯅꯦ ꯃꯌꯥꯝ ꯃꯇꯥꯡꯁꯤꯗ ꯊꯨꯝ ꯊꯥꯛꯆꯜꯂꯦ ꯃꯨꯟꯁꯤꯜꯂꯛꯑꯕꯅꯤꯅ ꯊꯨꯝꯁꯤꯗꯤꯕ ꯎꯇꯤꯗꯤ ꯊꯨꯝ ꯌꯥꯛꯄꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕꯅꯦ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯈꯤꯇꯪ ꯌꯦꯡꯉ ꯊꯥꯛ ꯇꯥꯔꯦ ꯁꯣꯗꯥ ꯕꯥꯏꯀꯞ ꯌꯥꯎꯕꯅꯤꯅ ꯏꯪꯊꯔꯒ ꯑꯩꯈꯣꯏꯒꯤ ꯌꯥꯛꯄ ꯍꯦꯟꯖꯜꯂꯦꯕ ꯃꯥꯁꯦ ꯑꯩꯒꯤ ꯇꯣꯔꯣꯕꯣꯠꯁꯤꯁꯨ ꯏꯁꯥꯅ ꯊꯥꯖꯔꯒ ꯑꯩꯈꯣꯏ ꯐꯖꯅ ꯀꯩꯝ ꯍꯥꯞꯇꯕ ꯄꯣꯠꯅꯤꯅ ꯌꯥꯝ ꯊꯨꯅ ꯃꯨꯜꯂꯦ ꯃꯌꯥꯝ ꯐꯖꯅ ꯃꯨꯟꯁꯜꯂꯛꯑꯦ ꯌꯦꯡꯉꯨꯇꯣ ꯑꯩꯈꯣꯏꯒꯤ ꯕꯛ ꯂꯥꯎꯔꯛꯄꯗꯣ ꯑꯗꯨ ꯇꯧꯔꯦ ꯑꯗꯣ ꯈꯤꯇꯪꯗꯤ ꯋꯥꯠꯂꯤ ꯃꯣꯟꯊꯕꯒꯤ ꯆꯥꯡꯁꯦ ꯃꯍꯤꯁꯨ ꯈꯤꯇꯪ ꯂꯩꯔꯤꯗ ꯑꯗꯨꯒ ꯎꯇꯤꯁꯦ ꯈꯤꯇꯪ ꯑꯣꯠꯄꯤꯔꯒꯁꯨꯅꯦꯀꯣ ꯃꯐꯣꯟ ꯇꯥꯕ ꯍꯦꯟꯕꯅꯦ ꯉꯁꯥꯏꯒꯤ ꯁꯦꯕꯣꯠ ꯃꯅꯥꯗꯨꯅꯦ ꯈꯔ ꯃꯅꯥ ꯑꯣꯏ ꯌꯥꯎꯔꯤꯁꯦ ꯀꯩꯅꯣꯗ ꯃꯥꯗꯤ ꯐꯥꯏꯕꯔꯅꯤꯅꯕꯀꯣ ꯃꯇꯥꯡꯁꯤꯗ ꯑꯩꯅ ꯁꯪꯒꯣꯝ ꯈꯤꯇꯪ ꯍꯩꯖꯤꯟꯕꯤꯔꯦ ꯁꯪꯒꯣꯝꯁꯦ ꯂꯩꯇ꯭ꯔꯒꯁꯨꯅꯦ ꯁꯪꯒꯣꯝ ꯄꯥꯎꯗꯔ ꯍꯥꯞꯄ ꯌꯥꯏ ꯁꯤ ꯍꯥꯞꯄꯅ ꯍꯥꯎꯕ ꯍꯦꯜꯂꯤ ꯑꯗꯨꯒ ꯎꯇꯤ ꯆꯥꯕꯒꯤ ꯈꯅꯥꯎꯗ ꯈꯤꯇꯪ ꯂꯦꯡꯂꯤ ꯇꯧꯕꯗꯣ ꯑꯗꯨ ꯇꯧꯗꯕꯅꯦ ꯑꯗꯨꯅ ꯑꯗꯨꯝ ꯍꯥꯞꯄꯤꯌꯣ ꯁꯪꯒꯣꯝ ꯈꯤꯇꯪꯗꯤ ꯑꯗꯨꯝ ꯍꯥꯞꯄꯤꯌೋ ꯃꯍꯤ ꯂꯩꯇ꯭ꯔꯒꯅ ꯄꯥꯎꯗꯔ ꯆꯥ ꯂꯣꯟꯕꯒꯤꯗꯣ ꯑꯗꯣ ꯆꯥꯃꯁ ꯑꯃꯒꯨꯝꯕ ꯐꯖꯅ ꯅꯠꯇ꯭ꯔꯒ ꯑꯅꯤꯒꯨꯝꯕ ꯐꯖꯅ ꯍꯥꯞꯄꯤꯌꯣ ꯌꯥꯝ ꯍꯥꯎꯕ ꯍꯦꯟꯕꯅꯦ ꯁꯪꯒꯣꯝ ꯍꯥꯞꯄꯅ ꯂꯦꯡꯁꯨ ꯂꯦꯡꯗꯕꯅꯦ ꯃꯤ ꯈꯔꯗꯤ ꯂꯩꯕꯅꯦꯕ ꯎꯇꯤ ꯆꯥꯔꯒ ꯑꯩꯈꯣই ꯂꯦꯡꯂꯤ ꯇꯧꯕ ꯑꯩꯁꯨ ꯑꯗꯨꯝ ꯇꯧꯒꯜꯂꯦ ꯑꯗꯣ ꯁꯤ ꯍꯥꯞꯄꯗꯤ ꯇꯧꯗꯦ ꯌꯥꯝ ꯐꯖꯔꯦ ꯃꯌꯥꯝ ꯃꯍꯤꯁꯨ ꯌꯥꯔꯛꯑꯦ ꯑꯗꯨꯅ ꯑꯩ ꯁꯣꯛ ꯇꯧꯁꯜꯂꯒꯦ ꯁꯣꯛ ꯇꯧꯕꯗꯤ ꯌꯥꯝ ꯆꯝꯅ ꯊꯥꯎ ꯈꯤꯇꯪ ꯖꯤꯔꯥ ꯈꯤꯇꯪ ꯑꯗꯒꯤ ꯃꯥꯗꯤ ꯎꯇꯤꯗꯤ ꯆꯅꯝ ꯍꯥꯞꯄ ꯍꯥꯎꯇꯕꯅꯤꯅ ꯇꯦꯖꯄꯇꯥ ꯈꯤꯇꯪ ꯅꯄꯥꯛꯄꯤ ꯂꯩꯔꯗꯤ ꯍꯥꯞꯄꯤꯔꯣ ꯑꯩ ꯂꯩꯇꯕꯩ ꯍꯥꯞꯇ꯭ꯔꯦ ꯍꯤꯡ ꯈꯤꯇꯪ ꯍꯥꯞꯄꯦ ꯑꯗꯨꯒ ꯅꯥꯀꯨꯞꯄꯤ ꯈꯤꯇꯪ ꯈꯥꯎꯋꯦ ꯑꯗꯨꯒ ꯈꯤꯇꯪ ꯕ꯭ꯔꯥꯎꯟ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯉꯧꯕꯤꯔꯒ ꯑꯗꯨꯝ ꯍꯩꯖꯤꯜꯂꯒꯦ ꯑꯗꯨꯒ ꯑꯩ ꯀꯩ ꯇꯧꯒꯦ ꯑꯗꯨꯁꯨ ꯎꯠꯆꯔꯛꯀꯦ ꯑꯗꯣ ꯎꯇꯤ ꯆꯥꯕꯁꯦ ꯍꯤꯟꯖꯥꯡ ꯑꯇꯣꯞꯄ ꯌꯥꯝ ꯇꯧꯁꯜꯂꯗꯤꯕ ꯑꯩꯈꯣꯏꯒꯤ ꯃꯥꯗꯤ ꯌꯥꯝ ꯍꯦꯚꯤ ꯑꯣꯏꯗꯅꯀꯣ ꯂꯨꯝꯕꯅꯦ ꯑꯗꯨ ꯇꯨꯝꯁꯨ ꯌꯥꯝ ꯇꯨꯝꯅꯤꯡꯕꯅꯦ ꯎꯇꯤ ꯆꯥꯕꯁꯦ ꯌꯥꯔꯦ ꯃꯌꯥꯝꯁꯦ ꯍꯩꯖꯜꯂꯦ ꯐꯖꯅ ꯌꯥꯔꯦ ꯃꯇꯥꯡꯁꯤꯗ ꯑꯩꯅ ꯑꯩꯈꯣꯏꯒꯤ ꯐꯗꯤꯒꯣꯝ ꯍꯥꯞꯆꯤꯜꯂꯅꯤ ꯃꯆꯨꯁꯨ ꯐꯖꯔꯦ ꯀꯦꯃꯦꯔꯥ ꯑꯣꯏꯕꯒꯤ ꯈꯤꯇꯪ ꯑꯩꯈꯣꯏꯒꯤ ꯃꯆꯨꯁꯦ ꯐꯖꯗꯕ ꯋꯥꯅꯦ ꯑꯁꯦꯡꯕꯗꯤ ꯌꯥꯝ ꯐꯖꯩ ꯃꯨꯊꯠꯂꯦꯀꯣ ꯃꯌꯥꯝ ꯉꯥꯏꯍꯥꯛ ꯏꯪꯍꯜꯂꯒꯦ ꯑꯗꯨꯒ ꯍꯥꯞꯊꯔꯒꯦ ꯁꯨꯝ ꯅꯪꯁꯤꯜꯂꯛꯈꯤꯅꯦꯕ ꯑꯗꯣ ꯑꯗꯨꯝ ꯑꯩꯈꯣꯏ ꯍꯥꯞꯊꯔꯒꯦ ꯁꯤꯗ ꯆꯞ ꯆꯥꯔꯦꯅ ꯈꯜꯂꯦ ꯋꯥꯈꯜꯗ ꯑꯩ ꯍꯁꯕꯦꯟ ꯆꯠꯇꯣꯏꯅꯦꯕ ꯑꯗꯨꯅ ꯌꯥꯝ ꯏꯪꯕ ꯉꯥꯏ ꯌꯥꯔꯣꯏꯕ ꯑꯗꯣ ꯑꯩꯈꯣꯏ ꯆꯥ ꯃꯇꯝꯗꯅ ꯑꯃꯨꯛ ꯐꯖꯅ ꯅꯪꯉꯅꯤ ꯃꯌꯥꯝ ꯑꯩ ꯌꯥꯝ ꯆꯝꯅ ꯅꯣꯡ ꯆꯨꯕꯁꯤꯗ ꯎꯇꯤ ꯑꯁꯪꯕ ꯊꯣꯡꯖꯔꯦ ꯍꯥꯎꯒꯗ꯭ꯔꯥ ꯍꯥꯏꯕꯤꯔꯛꯑꯣ ꯑꯗꯣ ꯌꯨꯝꯗꯁꯨ
ꯃꯌꯥꯝ ꯅꯣꯡ ꯌꯥꯝ ꯆꯨꯏꯌꯦ ꯏꯁꯤꯡꯁꯦ ꯌꯥꯝ ꯇꯣꯏꯅ ꯆꯥꯎꯔꯦ ꯃꯅꯤꯄꯨꯔꯁꯦ ꯍꯟꯗꯛꯇꯤ ꯐꯖꯔꯦꯀꯣ ꯃꯌꯥꯝ ꯎꯇꯤ ꯑꯁꯪꯕ ꯊꯣꯡꯕꯒꯁꯦ ꯌꯥꯝ ꯂꯨꯕ ꯄꯣꯠꯇꯤ ꯅꯠꯇꯦ ꯃꯌꯥꯟ ꯂꯩꯔꯗꯤ ꯑꯗꯨꯝ ꯌꯥꯔꯦ ꯑꯗꯨꯒ ꯑꯩ ꯍꯁꯕꯦꯟꯒꯤ ꯆꯥꯛ ꯊꯤꯔꯦ ꯃꯌꯥꯝ ꯄꯥꯐꯣꯔ ꯑꯃ ꯇꯥꯎꯗꯕꯤꯗ ꯍꯥꯞꯄꯦ ꯆꯥꯛ ꯈꯔ ꯍꯥꯞꯄꯦ ꯑꯗꯨꯒ ꯃꯥꯏꯔꯦꯟ ꯑꯃ ꯉꯥꯜꯂꯦ ꯑꯗꯨꯒ ꯃꯣꯔꯣꯛ ꯑꯇꯦꯛꯄ ꯈꯔ ꯍꯥꯞꯄꯦ ꯑꯗꯨꯒ ꯎꯇꯤ ꯑꯃ ꯍꯥꯞꯄꯦ ꯃꯥꯅ ꯑꯣꯐꯤꯁ ꯆꯠꯇꯣꯏꯅ ꯌꯥꯝ ꯇꯨꯝꯅꯤꯡꯉꯛꯀꯅꯤ ꯍꯤꯟꯖꯥꯡ ꯑꯇꯣꯞꯄ ꯇꯧꯔꯔꯣꯏꯁꯦꯅ ꯁꯨꯃꯥꯏꯅ ꯂꯣꯏꯁꯜꯂꯦ ꯉꯁꯤꯒꯤꯗꯤ ꯂꯣꯏꯁꯤꯜꯂꯒꯦ ꯃꯌꯥꯝ ꯊꯦꯡꯀ꯭ꯌꯨ ꯃꯊꯪꯗ ꯑꯃꯨꯛ ꯎꯅꯔꯁꯤ